हौजिक अमु पुंसी सेल चैनल के माइकेदगी मैमदा ख्वाइदगी नौबा हौजिक फाउबगी मरु एबा अपडेट सिंग पिजरी चुराचनपुर डिस्ट्रिक्ट कुकी अमदि जोमी सिंगी मरक्ता चयेतनबा लैकिबा अदो हेन मथि फोंबा हौरकले डिस्ट्रिक्ट असिदा कुकी जो काउंसिल हाइबा लुप अमना जोमी सिंगी अयाबा यावदना थबक तौरकबो जोमी काउंसिल ना यानिंगदबा अमदि पेंदबा फोंदोकपा हौरकपगा लोइनना कुकी जो काउंसिल हाइरिबा लुप असे जोमी सिंगी मपुंग ओइबा लुप अमा ओइरिबा जोमी काउंसिल ना मसक खंगदे हाइना फोंदोकरे Sarangaba marakta Manipur President Rule Tha Taruk Sangdokkhre wapam Rajya Sabada karimata kanadana pass tawkre haire. NSN ayung lusingba TS moiba ngase hospital dagi discharge tawduna yumda halakre. Uttarakhand cloud burst na maram oiraga mioi manga lekhidre yankai hena thiba Khangdri. Delhi khati khalaga mahi tangbuda banate haina governor na phongdokre. लाइरबगी असेंग मरुप ओइबिरंबा अनाबा लायंगबदा लुपा अनि खक्ता लौबा केरला की डॉक्टर मसागी सही मरफू सुबदा लैखिद्रे सेनापति द नन लोकल अमसुंग नन इंडिजिनस रेसिडेंट्स संगी डाटा कलेक्शन हौख्रे सेनापति द नन लोकल अमसुंग नन इंडिजिनस रेसिडेंट्स संगी डाटा कलेक्शन हौख्रे सेनापति डिस्ट्रिक्ट लेफ्टन मिटोप मियान चाकया संगसिलकपन मफम अदुगी डेमोग्राफी दा चाउना चैथेंग पिरक्लिबदु थेंगननबगी दमक्ता सेनापति डिस्ट्रिक्ट स्टूडेंट्स यूनियन ना डिस्ट्रिक्ट अदुदा लैरिबा नन लोकल सिंग अमसुंग नन इंडिजिनस रेसिडेंट्स सिंगी डाटा सिंग कलेक्शन तौबा हौख्रे डिस्ट्रिक्ट अदुदा मिटोप मियान चा सिंग खंदोकनबगी दमक एसोसिएशन असिना चथखिबा ट्राइब अदुगी मनुंगदा मफम अदुदा लैरिबा नन लोकल सिंग अमसुंग नन इंडिजिनस रेसिडेंट्स सिंगी इनर लाइन परमिट आधार कार्ड वोटर ID याउना अतै मरी लैनबा डॉक्यूमेंट सिंग चेक तौखि हाइरिबा खोंथांग असे सेनापति डिस्ट्रिक्ट की तपोनागा विलेज दा स्टूडेंट्स एसोसिएशन असिगी पांगथोखिबा अहानबा फेडरल असेंबली ना लौखिबा वारेपकि मतुंग इन्ननी सेनापति डिस्ट्रिक्ट स्टूडेंट्स एसोसिएशन ना संगसिलिबा खोंजंग असिगा मरी लैनना एसोसिएशन असिगी जनरल सेक्रेटरी वाशिंगटन खोना हाइखिबदा डिस्ट्रिक्ट अदुदा नन लोकल अमसुंग नन इंडिजिनस रेसिडेंट्स संगे डाटा कलेक्शन असे ngarangdagi hongna chathaba hokibani maru oina khongthang ase district aduda demographic amasung atai mathau tabasing ado thabak oina pangthoknabagi damaktani haina phongdoke Manipur the President Rule Sangdokpada Rajya Sabana ayaba pikre Charangnaba marakta Manipur the President Rule Tha Taruk Sangdokpagi wapam Rajya Sabada karimata khanadana pass tawkre August 18 होरगा था तरुक मणिपुर प्रेसिडेंट रूल सांगदोक हन्नबगी स्टेट्यूटरी रिजोल्यूशन अमा राज्य सभा ना पास तौख्रे मिनिस्टर ऑफ स्टेट फॉर होम अफेयर्स निताइनंद राय ना पुखलकपा रिजोल्यूशन अदो वॉइस वोट ता पास तौके बिहार इलेक्टोरल रोल के स्पेशल इंसेंटिव रिविजन पांगथोकपगा मरी लैनना अपोजिशन मेंबर सिंगना मपुंग फाना खनसी हाइना स्लोगन लाउदुना चारांगनबा थोकलिंगै गी चैरक्ता प्रेसिडेंट रूल सांगदोकपगी रिजोल्यूशन अदो वॉइस वोट पास तौखिबने राज्य सभा की मिफम प्रिसाइड तौखिबा डेप्यूटी चेयरमैन हरिवंश नारायण सिंहना अपोजिशन MP सिंहबो मसा मसा की फमफम द फमनबा कयारक हन्ना अपील तौरबसु अपोजिशन MP सिंहना स्पेशल इंसेंटिव रिविजन की मतंगदा निंगथिना ममुताना खनसी हाइना तक्सिलके डेप्यूटी चेयरमैन हाई Constitution के आर्टिकल 356 के मतुंग इन्ना रिजोल्यूशन अमा अपीबा मतम के मनुंगदा पास तौबा हाइबसे तंगाई पदबा खोंथांगने ऑपोजिशन के MP सिंगना अयाम्बा मतमदा चारांगनबा थोकहलकपना हाउस की बिजनेस अमता मपुंग फाना पाइखतपा ngamdre हाइनसो महाकना फोंदोखे मणिपुर द प्रेसिडेंट रूल एक्सटेंड तौबगी रिजोल्यूशन पुखलअदुना यूनियन मिनिस्टर ऑफ State for Home Nitainand Rai Nahai Manipur da hauzi administration gi oiba thabak thoramda ahuba ama leiriba maramna tangai phadana president rule sangdokpa mathau tai reservation pibagi matangda high court na pikhiba order amana maramoiraga Manipur da kangluki hana sunaba thorakhibane लाइनिंग की ओइबा खेनबो वाफम नमरम ओइरगा मणिपुर इरांग थोरखिबा नते अदुबु प्रेसिडेंट रूल थमलकपा था निपान फाजिलकपदगे स्टेट असिदा मिसि मिनागी थौदोक थोकपा लैत्रे हाइनसु महाकना मकाताना फोंदोके मिनिस्ट्री ऑफ होम अफेयर्स ना तोंगान तोंगानबा सिविल सोसाइटी ऑर्गेनाइजेशन सिंग अमदि सिक्योरिटी एजेंसी सिंगा तोइना वरी सनदुना मथौ तावा थौरांग सिंग लौकतपदगे मणिपुर दा तपना तपना इंग तप्पा फिबम हंजिलकले हाइनसु महाकना फोंदोके Opposition members in Manipur की मतंगदा खनसे हाइबदा याखिदे मदुगी महुत्ता हौजिक बिहार दा पाइखलिबा स्पेशल इंसेंटिव रिविजन की मतंगदा ममुत्ताना खनसे हाइना तक्सलके
Deputy Chairman Kayarak Hanna appeal Torobaso, Susmita Dev, Ram Pratap Garhi Amadi, Atai opposition members in a special incentive revision Yimatanga, Mamutana Kanasi Haina, Kolau Kaya Laudana, House Sarang Navatok Manipur da makha tana tha taruk amaga president rule Sangdokkhre resolution pass tawraba matung deputy chairman na Rajya Sabha gi mipam August taruk pauba adjourn tawkhe panba yabadi Lok Sabada Union Home Minister Amit Shah na Manipur da president rule atopa tha taruk amaga Sangdokhnaba statutory resolution ama puthok laba matungda house na ayaba pikiba laikre ngasi Rajya Sabada chap manaba resolution ado khana nainaba amata tawdana pass tawrabanina leibak asigi president Draupadi Murmu na ayaba piraba matungda tha taruk PR extend tawragani Mamangi February tang tara hundoida Manipur da suspended animation tawkiba amasung parliament ki house animak na ayaba pikraba matungdagi de tha taruk satnaba haibadu tha asigi tang tara hundoida loire tha asigi tang tara hundoi haibadi August tang tara hundoidagi atopa tha taruk ama PR thamba haiba tarabadi 2026 ki February tara hundoi phawba oigani political nainaba singna pongdok lakpagi matung inna Manipur da thamliba president rule ase lauthoklaga popular government ama laihanbase India government ke makuta lay India government na hozik phawbagi oina state asigi law and order gi phibam asida taisilaga president rule Sangdokkhre Kwaidagi laibak thiba ama haiba tarabadi state assembly mathau tawhandana thamba haibase democracy dagi yamaunaba amane miyamgi kholaw leihandaba asina maram oiraga Manipur legislative assembly gi member oiribasing asida thajabasu thamnaraktre Manipur da popular government ama khange haiba taragadi state asida oiriba law and order gi phibam asi phagat hanba tai kudam oina hairabada national highway 102 phawduna maitei singna chatpa yadriba amasung kuki singna maitei taba mapum singda changbada khudong sadaba mayoknariba ase hana phankiba tare masigi sumathakta kangbu ani ase ningthina phaminaraga condition tamnadana wari sanaba yabagi phibam ama semgatlakhiba tare Madu hek natriba makhaide popular government ama Manipur da laikiroi pau asina hai tha taruki president rule Sangdokkhre matam ase phawbada maiteiga kukiga gi leinariba marida ahongba puraktuna nungsi chanabagi phibam ama semgatpa ngamdrabade housing suspension da leiriba Manipur legislative assembly ase house resolve tawbaromda onthokrakpa yai maram aduna house ki member oriba maru oina BJP ki MLA singna kamdauna Manipur da popular government ama lingba yagadage haibado center gi lusingba singa pau phonabage tangai padaba lai haire Uttarakhand cloudburst na maram oiraga miyoi manga sire yankai hena thiba Khangdri haire Uttarakhand gi Uttarkasi da cloudburst na maram oiraduna pak sana landslide thokpadagi miyoi manga sire atupa miyoi yankai hena thiba khangdana lairi haire Harshila da laiba Indian Army gi camp amadagi kilometer nifu rom lapna laiba Darali village da ngasi nungthil pung ama minute nifu manga taba matamda thokiba tawdok adana maram oiraga Gangotri dam gi lambi pumnamak chathok chasin tawba yakidre ising amasung laikhom lainang chantharakpana mapam aduda pak sana amang ata thokle haina report amana phongdokle India Today TV gi report amana hai mapam adugi akoibada leiba hotel amadi kaithel punamak mapung phana amang ata thokre thawdo adu thokraba matung Uttarkasi Police State Disaster Response Force National Disaster Response Force Indian Army amasung atai security team sing sanctionduna mi kanba amasung mateng pamgi thabak chathari Indian Army na hujik phawbada miyoi tarama kanba ngamle haire social media platform X ta thagalakpa warol amada Uttarakhand Chief Minister Pushkar Singh Dami na hai Khawdana thorokpa thodok aduda awa ana taraba singi mateng pangnaba district administration akhanaba thorang kaya lokhatlei Indo-Tibetan Border Police ki miyoi tara tarukna saba team amasu Darali da sanctionduna mi kanba amasung mateng pamgi thabak chathari hiram asigi matangda center na mateng pangani haina Union Home Minister Amit Shah na phongdokkhre